ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ DMCCꯅ ꯁꯤꯜꯂꯒ ꯉꯁꯤꯁꯦ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯌꯔ ꯑꯃꯈꯛ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯄ꯭ꯔꯦꯌꯔꯗꯨ ꯌꯥꯍꯟꯗ꯭ꯔꯦ ꯑꯗꯣ ꯄ꯭ꯔꯦꯌꯔꯗꯨ ꯌꯥꯍꯟꯗꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯕꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯁꯦ ꯕꯁꯇ ꯂꯣꯏ ꯀꯥꯔꯒ ꯐꯥꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯨꯂꯤꯁ ꯑꯇꯩꯁꯨ ꯌꯥꯎꯔꯤ ꯄꯨꯂꯤꯁ ꯑꯇꯩꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯤ ꯐꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠ ꯌꯥꯎꯔꯦ ꯑꯗꯒꯤ ꯏꯅꯥꯎꯁꯤꯡ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟꯗ ꯉꯝꯗ꯭ꯔꯒꯁꯨ ꯁꯤꯐꯧꯇꯤ ꯑꯩꯈꯣꯏ ꯇꯧꯔꯝꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯃꯩꯇꯩ ꯃꯥꯟꯗꯕ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯁꯨ ꯃꯩꯇꯩꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯃꯩꯇꯩꯒꯤ ꯋꯥꯈꯜ ꯈꯔ ꯆꯦꯟꯕꯤꯌꯨ ꯃꯌꯥꯝ ꯃꯩꯇꯩꯒꯤ ꯋꯥꯈꯜꯈꯔ ꯆꯦꯟꯕꯤꯌꯨ ꯃꯩꯇꯩꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯒꯗꯕ ꯉꯥꯛꯇꯅꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥ ꯒꯦꯠ ꯃꯅꯨꯡꯗ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯒꯦꯅ ꯉꯁꯤꯁꯦ ꯃꯃꯥꯡꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯅ ꯁꯂꯥꯝ ꯀꯟꯅ ꯀꯣꯠꯁꯜꯂꯛꯏ ꯃꯃꯥꯡꯗ ꯑꯥꯗ ꯂꯩꯖꯧꯀꯣ ꯑꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯟꯗꯤꯌꯥ ꯒꯦꯠ ꯂꯩꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯕꯁ ꯃꯅꯨꯡꯗꯅꯦ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ May 3ꯗꯒꯤ ꯉꯁꯤꯐꯥꯎꯗ ꯆꯠꯊꯔꯤꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯒꯦꯠꯇ ꯄ꯭ꯔꯦꯌꯔ ꯑꯃꯈꯛ ꯇꯧꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯨ ꯄ꯭ꯔꯦꯌꯔꯗꯨ ꯇꯧꯕꯗꯨ ꯌꯥꯗ꯭ꯔꯦ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯑꯗꯨꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯈꯨꯗꯛꯇ ꯇꯧꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯗꯨꯝ ꯄꯤꯅꯕꯅꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯦꯕ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯀꯣꯏ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯦꯕ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅ꯭ꯌꯨꯁꯇꯁꯨ ꯌꯧꯍꯟꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯌꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯌꯥꯔꯤꯉꯩ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯁꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯀꯣꯏ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯍꯩꯕ ꯈꯔꯗꯨꯅꯦ ꯇꯧꯖꯔꯛꯏꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯄ꯭ꯔꯦꯌꯔ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦꯅ ꯂꯥꯛꯄꯅꯤ ꯏꯟꯗꯤꯌꯥ ꯒꯦꯠ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯩ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯁꯤꯅ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯅꯤ ꯁꯂꯥꯝ ꯀꯣꯠꯁꯜꯂꯤꯁꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯏꯟꯗꯤꯌꯥ ꯒꯦꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯡꯉꯤꯕ ꯒꯥꯔꯤꯁꯤꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯅꯤ ꯃꯌꯥꯝꯅ ꯌꯥꯔꯤꯈꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯐꯥꯔꯦ ꯍꯥꯏꯅ ꯀꯤꯖꯕꯩ ꯅꯠꯇꯦ ꯆꯩ ꯆꯥꯔꯦ ꯆꯩ ꯐꯨꯔꯦ ꯍꯥꯏꯅ ꯀꯤꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯜꯂꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯪꯉꯛꯄ ꯊꯕꯛꯅꯤ ꯁꯤꯗꯩꯗ ꯀꯅꯥꯝꯇꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯕꯗ ꯁꯤ ꯐꯥꯎꯕꯗ ꯌꯥꯍꯟꯗꯕ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯂꯩꯖꯩꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎꯁꯦ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯤ ꯐ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎꯁꯦ ꯇꯥꯕꯤꯒꯗꯕ ꯃꯤꯁꯤꯅ ꯇꯥꯒꯗ꯭ꯔꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯒꯦꯠꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯃꯆꯥ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯕ ꯁꯝꯅ ꯄ꯭ꯔꯦꯌꯔ ꯃꯆꯥ ꯈꯛ ꯇꯧꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯟꯊꯤꯡꯒꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯁꯤꯅꯁꯨ ꯇꯧꯔꯤꯁꯦ ꯀꯩꯒꯨꯝꯕ ꯁꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯁꯤꯕꯨ ꯌꯥꯔꯣꯏꯗꯕꯩ ꯃꯔꯝ ꯀꯔꯤꯅꯣ ꯃꯣꯏꯅ ꯏꯟꯁꯤꯜꯂꯒ ꯅꯠꯇ꯭ꯔꯣ ꯇꯧꯔꯤꯁꯤꯡꯁꯦ ꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯌꯨ ꯁꯤ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯕꯨ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯌꯦꯛꯈꯥꯏ ꯊꯨꯡꯒꯥꯏꯕꯁꯦ ꯑꯗꯨꯝ ꯂꯥꯛꯏ ꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤꯅꯤ ꯉꯁꯤꯐꯥꯎꯗ ꯂꯥꯛꯏꯁꯦ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯀꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯁꯤꯌꯔ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯤꯡ ꯁꯤꯌꯔ ꯇꯧ ꯍꯥꯏꯕꯅꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯁꯤꯌꯔ ꯇꯧ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ ꯂꯤꯡ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯕꯅꯦ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯤ DMCCꯅꯤ ꯌꯥꯏꯐꯔꯦ